Hello mayam ngasi Sirarakhong Morok Char hunkibudo amuk thadogeko fajar chawba kapsang sang ebsi sum thambada hondo pirdawne dispo da thadoktoineba sigi lebak sembasi kaino akoi garden lebak asengbo lebak tuna 60% oilaga compost any compost aigo santi compost ne 20% aduga poli lengoi do 20 adumaina 100 sarga ne poli ga kaino ga compost ka da 20 lorga lebak ta 60% lobo no pa mix torga wai kabak ti yawe yam yaude thadokpa horage oh sigi se dispose makha ising jadaba khulli ko se hangak po yawe ising jadaba khutta braida ado se hulli ni kadana yenge mai chat pe agadra yadrdi mo so la point chat mara pat kalli ni chatle mara yin to sang chattabi da pang chatli ni sing thaw no ai ni nana kaga to biraga mara yam sang ji yam sang chatla do ta ju thaba matamda hanagi leibak leirimi sidagi yam thonggalu nugo makhong tawyadadi makhong thonjin bajida chotlaga sibaju yawbane ba aro thambadi si numit ni humni di urumda thamgine do di nungsa da pudong adong sumaina loi mathang semak toini Ngam matam kuina sang doi ni mom tau lai dau ne na simam le tau dura mai tau dra jo sa ya humbu da de chem dok toin mang sam no mai na thaba matam da si makhong si area si di chethan dau ne ko phajana bayam di sem grebu mayam lehori to si phajana sem abane hunjik loi baga aina tawju dai ji humic acid ka epsom salt jam kana bane go sumaina khoina sumaina char semdok matam da khujin ba khop ta bodo epsom salt sina mapang kal han bane ba amu punna chai ka daw ne humic acid si mara thu da chatna bane go adum si animak siju kano tawbada panbi healthy oihanbada yam mateng panghaligo nitrogen kariga kano tawhanbada adu hunji ising water soluble phajana oibenego anima sigi epsom salt sidi 1 liter da 10 gram adumaina 10 to 15 gram 1 liter da yandoi ko adu sigi humic acid sidi 1 gram na 1 liter da yanba ajana mix tor chayar khaji hairam doi ne pambi bai chinau sing hairam bado 1 week ki matung da di lau yarani ko sigi char semdok sa bachina lauger ga di amada lupa 30 odoi ne ko adu sigi char semda bachina adum phuga phugi ge ga de amamam da lupa manga odoi ne char semdok bachina lupa 30 1 week kumba lairadi lauba yarani sigise urum langli tawbada 2 days 3 days thamgini wa adoi nungsa da puthodawni ko natabida urum da dum thamadi panbije phajaroi ba wangna hauraga panbije healthy oi dawbo adum khaga yam laubagi di dum mamal ngangna ba yani ko sing chai ga matung da ba kuchila lai ba je mu mensilam doi ne sing chai ga ganda anambala ku sille du leba khaji mo hapiram doini